Thadau Purki losing basing Isamna Taramna Okre, Manipur the Thokliba Lan Kukisingna Thokhanbani, Meiteidi Lan Pamde Lamjathang Kuki Mla, Manipur the Thokliba Lal Asi Kukisingna Thokhanbani, Meiteidi Lan Pamde Mapalamdagi Mitop Pusilakanu, Hana Kunda like Tadona like Laba Equipuna Himinasi Haibani. Lamdam asi the Thokliba Lal asigi warusin ama pork bangamba Meitei Purupta Lucing Bakia Lairvasu Amana Amating Tanabaki Nabi Lairba Makai Purup Asim Makata na Wakigani Apunba Manipur ama Sagat na Bahonabada Tinda Lawgi Mahutta Tabak Oina Utpa Matautai Haina Tadau NP Manipurgi Secretary Lamjathang Kuki Mla Wafam asi Information Center for Hill Areas Manipur Isamna Sinduna Yumnang Kunau Dahantak Manipur the Thokliba Lal Asigi Warusin Ama Purak na Bahonabada Zoba Taudang Lokiba Tadau Furpi Mesing Ramno Okbagamari LEINANA Lamjathang Kuki Mla Kibani Zahi Kayagi Mamangdagi Lamdam Asida Kunda Mineriba Puruk Pudimak Amato in a Punduna Nungsi Zanana Leminabagi Pandam Dating Amaditamgi Kanaba Tamdana Isamna Chanchalak Liba Kongjangi Manungsana Nasi Tadau Furki Mesing Okpagi Toram Aduda Isamgi Hanagi President and Rajendro Boy Secretary D.S. Panmei Tadau NP Manipurgi Secretary Lamjathang Kuki Vice President N.K. Lal Office Bearer John Kulan Amadi Kundrakpam SEG Tengbang Lupki President Kabisu Thoram Aduda Saruk Yaki Lamjathang na Makata na Fongdokibada Thadau Furup asi sahi kayagi mamangdagi Kuki Furup ni haiduna miyamna longna duna lakpada natana Furup asibu matam sangna namsinduna thambirami sahi lising anigi puwari leiraklaba Thadau Furup asi mamangda miyamna khongsai haina khangnaramba Furup aduni Furup asi na ngasi phawba lamdam asida khunda minariba kanglu Furup sing amatagi mayukta laikhiba laikte Adum Oina Hadak Lamdam Asida Thokliba Lal Asida Furup asi Meitei Furupta Sagatpa Furup Amani Haina Hek Pongdok Piba Asi Tokbiganu LEINANA Manipur the Thokliba Thoning the Thodok Asina Micham Miam Kaya Laikidre Kaya Amana Aso Open Nangduna Lady Thokliba Lal Asi Kukisingna Thokhanbani Meitei Furupna Lal Asi Ngaktokuna Mapalamdagi Narol Damitop Pusilakpa Tingduna Hana Kunda Laitaduna Leminar Laba Equipuna Hingminasi Haibani Handa Kuki Kulai Pivasingna Tamtina Hatok Pikraba Meitei Machani Sikanta Kuki Furupta Onzerge Haiduna Meitei Gimingdagi Kuki Gimingda Olava Fauba Kukisingna Tamtina Hatok Piba Asimakta Hoidaba Tabak Amani LEINANA Lamdam Asida Thokliba Lal Asigi Warusin Ama Pork Bangamba Meitei Furupta Lusing Bakia Lairvasu Amana Amating Tanabagi Nabi Lairiba Makai Furup Asi Makata na Wakigani Apunba Manipur ama Sagat na Bahonabada Tinda Lawgi Mahutta Tabak Oina Utpa Matautai Anti Manipur versus Pro Manipur Gilal Asi Loidri Haina Sumahak na Fongdoki Nakal Amarom da Thadau Furpi Mesing Taram na Okpagi Thorumga Mari LEINANA Isamgi Hanagi President and Rajendro Boy na Fongdoki Bada Manipur da Hojik Thokliba Lising Ani Kunga Humdogi Me Ahumdagi Horkiba Irang Asi Thoka Daure Haibasi Isamna Hana Pau Ama Pangbadagi Irang Adunga Lingay Batamda Namta Hongnaba Ganna Hotnaki Adum Oina Laibak Tibadi Numit Adugi Numidangi Irang Adu Pak Zauna Torkpa Hoki Adubu Thokliba Irang Adu Karamna Laksin Sigi Haina Isamgi Mihot Sing Surachanpur da Changduna Warisana na Bahona Ringi Cherekta Irang Asi Amuk Hena Chautorki Ngasi Pawba Irang Asigi Warusin Ama Porkpangamdriba Asi Maru Oina Kuki gi Suda Lairiba Lahlolup Singa India Government ka Thamnariba Su Agreement Asi Loktoktuna Ningthina Mapalamdagi Naron da Changsilakpa Top Sing Khandoklaba Matamdata Irang Asigi Solution Ama Porkpangamgani Haina Sumahak na Makhataki Manipur da Anoba Lengak Lingnaba Aroiba Oina Kuki MLA Sing KOUKHATKHRE Kuki Jo MLA Tarana January 2025 da Guwahati da Home Minister Amit Shah unagadori Manipur da Anoba Lenga ama sem nabagi matam yamna naksilakpa na maram oiraduna state asigi miyamna thangai sengna popular government ama lehengadra natraga leheloidra haibagi langtak na bahengalakli Thazaba yaba pau amana hai central government na Manipur da popular government ama thamnabagi matangda aroiba khudong zaba piba oina Kuki Jo MLA Tara amasung civil society organization sing KOUKHATKHRE Lakliba January 25 da Union Home Minister Amit Shah nominee gi khongchatta Guwahati da lakadori khongchat asida Kuki Jo gi MLA Tara Guwahati da lakna bakhangankhre Makoi Tara Kakta Natana Kuki Civil Society Organization Karasu Guwahati da LEINANA bakhangalaki haina pau asina makatari Assam Assembly Election Naksilakpaga LEINANA Manipur gi issue asisu yariba makai maisa langna dana loisinba center na pamli Masigi Sumatakta Matam Sanglaba President Run Asi Constitution gi matung ina Zahi ama Parakpa Matamda Popular Government Saman Banatraga House dissolve Tauba Natana Atay Lambi Laite
Phibam asida Manipur popular government ama thamnabagidamag Meitei amasong Kuki MLA sing punsinnabagi tangai fadaba lei haina center na khalli pau asina makata na hai Manipur president run thamlakpa chahi ama farba phawba Kuki gi site ta leiriba MLA singa Meitei gi MLA singa bunna chatminna hanbangam dabasida center na nuai taba fauri Maram aduna lenga ama sembasi Kuki Meitei amasung naga yawgadabani haibasi central government ki thausil oigadori Adubu thausil asi Kukisingna marakta kulai paiba kangbu amana yamna kanna yetli popular government ama sembada Kuki jogi MLA sing yawba yaroi separate administration gi demand pidriba phawba makhatana Meitei ga yasin nakiroi haina demand tawba amasung kihanba kangbu yarokpana Kuki jogi MLA tara khongmarai lukna leiri Meitei amasung Kuki MLA singna hojik thengnariba problem sing asi central government na khangi Adubu Kuki gi MLA singdi makhoigi kor adudagi handokpa ngamdri masi kamdongna lanthokadagi haibadu Union Home Minister Amit Shah ga phaminaduna wa khanaraga loisinba ngamgani haina lauri handak Guwahati da unagani haina tawriba thorang asida laingak ama semnanabagi changsilakpa khongjang saruk amani masi mai pakpa natraga paktaba haibadu yenglaga kamdongna laingak semangadagi haibadu warep lorkadori Thajaba yaba mafamdagi phangba paw amana Manipur popular government ama sembagi wafam asi Lakliba February gi ahanba chayon phawbada oithokla yai haina lauri adummakpu kanana chief minister oigadagi haibadudi hojikmakki oina khangdri Sahi taragani pan surabasing electoral ronda yahannaba mahisang singda campaign horgani Sahi taragani pan surabasing electoral ronda yahannaba mahisang singda campaign horgani haina CEO na thadork pacherol amana khangalakli Mikhal pangthokpada technology ki mateng loba amasung democracy ki mapangal henna lehenbada voter singi thaudang haibasida akhanaba miyang thamlaga National Voters Day gi thoram ngasi lamphel patta leba Chief Electoral Officer CEO Manipur gi office ta pangthokre Mikhal ga mari leinana photo exhibition ama yauna pangthokhiba thoram aduda ahanba oina vote thada godoriba miyosingda epic card sing suyan thokhi Manipur gi CEO Sailesh Kumar Chaurasia yauna pangthokpa thoram aduda Manipur gi Additional Chief Secretary Vivek Kumar Diwangan na hai kumja lising ani kunga tareta pangthokadoriba State Assembly Mikhalgi maoinana sahi taraga nipan mapung pharaba sing electoral ronda yauna bagidamak college amasung school singda campaign horgani phongdokre mahakna makhatana hai Mikhalgi matamda polling station singda webcasting camera sing siznaduna bot thada bagi thabak thoram sing real time da yengba ngamle masina polling booth ta nataba pambai siznabagi thabak thoram sing laina khangduna athubada action loba ngamhali Technology ki mateng loba asina Mikhal pangthokpa matamda kanglun chumna amasung transparency lehenbada achoba mateng phangli boycott amasung tongan ba aki akhang kya gi marakta pangthokhiba Mikhalda Manipur police amasung paramilitary force ki personnel singna lokhiba thodang sing singthaningai ni phongdokhi Thoram gi saruk ama oina lebak asigi chief commissioner na National Voters Day ga mari leinana phongdokhibu wafam sing su taminaki loinana my India my vote Indian citizen at the heart of Indian democracy haiba topic ta pangthokpa online essay competition gi makok mathang ta khraba singda sumana lanthokhi Amaromda Imphal West ki DC office complex da My India My Vote haiba theme da tratruk suba National Voters Day gi thoram pangthokre Thauramga mari lainana painting competition pangthokhibaga loinana district asigi tongan ba assembly constituency singdagi lakpa angang singna saruk yakhi Thauram aduda additional deputy commissioner K Jadumni singna hai Imphal West district na literacy rate khwaidagi wanglabaso electoral enrollment ki matangda di sothana leiri phongdokhi Bangladesh ki Narsingdi district da Hindu lining chatpa amasu mai thaduna hatkre Yamna nuaitaba thodok amada Bangladesh ki Narsingdi district ta Hindu lining chatpa mioi ama hingna mai thaduna hatkre masagi chahi kunmanga rom suraba Chanchal Chandra Bhomik kauba mioi adu mahakna thabak suba yawba garage amagi manungda mai thaduna hatkibani Official report amagi matung ina garage manungda Chanchal na tumduna leiringai da mai chaklakibani CCTV footage yangbada kanagumba miyoi kharana tamnana mai thakibagi khudam phangba ngamkhi Narsingdi district ki superintendent of police Abdullah Al Faruq na paumi singda hai camera da yangbada kanagumba amana garage mai thakibagi khudam phangba ngamkhi Manak nakpa mafamda khinba CCTV camera singi footage khomjinduna January bamioi adumasa khangdok na bahonari laikhidrabagi imung manung na phongdorpagi matung ina kanagumba miyoi kharana tamnana thorang tawraga garage mai thaduna Chanchal hatkibani Thaudok asida January basing atuba matamda farga logi oiba cherak pigadabani haina taksilakli Imoinu irat thongni thoram phajana pangthokpa khulsingda ikai khumnaba utkre
Meitei Purupki Puariga Sawanaduna Laklaba, Wakzingi Taragani 20 Numita, Meitei Yumtong Kuding the Irat Tony Pangtoktuna Lakpagum, Zahi Asigi Pangtokiba Imuinu Irat Tony Toram Numita, Arambai Tengol Unit 3 area da, Mai Kendal Pazan Tanduna, Irat Tony Pangtokiba, Kulaikai Singbukangat Pagaloina, Asi Atsamba Kodol Piduna Ikai Kumnaba Utkre. Arambai Tengol Unit 3 na Sinduna, Asi Sapam the Labor Ibudo Kongjom Ning Togi Laibung the Pangtokiba Toram Aduda. Langathen Zilla Parisat member Soibam Kulavidhu, social worker Laisram Pemananda, Sapam Gram Panchayat ki chairperson Yumnam Ombilandhoni, Wangjing Lamding Municipal Council ki Ward number 6 ki councillor, Haikruzam Gaurango, Wangjing Ningtau Harawa Thogal Lup ki president Thongam Rojen Amadi, Lamding Ikop Ningtau Harawa Thogal Lup ki secretary and Roman Namathang Sit na Thoram Mapu, Athoiba Mitung Amadi Akanaba Mitung Sing Oina Sarukyaki. Mai Pazana Tanduna, Nintina Irat Tony Pangtokiba Damak Tagatuna, Atsamba Kudol Sing Tamduna, Ikai Kumnaba Utkiba Kudlekai Sing Adudi, Ahan Bata Sapam Laibung Lekai, Anisubada Langatel Amadi, Ohum Subada Wangjing Wangkai Maibam Lerakni, Thoram Asiga Mari Lainana, Arambai Tengol Tawal District PR, Ibam Kisan the Fondo Kibada, Arambai Tengol na Irepak Ifurup Inat Lining Asi Yokat Nabahonabada, Dangsel Lakli Batavak Thoram Sing Asi Miamna Sauna Mating Pangbi Badagi Mai Pak Zaribani. Aikhoi khongchat chet na ireibak ifurup ina lining kanana balai jaribani masida leibak miyam na su arambai tengol bu saugat piu haike